Lakhipuronline putoksaba me thagi tangtara nipan thangja numit ki Khomjinba Pao tabirasi ahanbada maru oipa pao AMSU Central Committee na kunmanga suba Manipuri Identity Day thauram pangthokre Osom Gana Parishad ki President oiramba hanagi mahima singgi mantri Thaneswar Boro laikhidre mayumdagi thokibadagi hanjilaktaba Cyclone Singsan gi asibakchang oina jiri tureldagi police na lokhotkre North East Cultural Exchange Program gamari lenana Bamutiyada Handloom gi mela hodokre Mainam Bhorot ki Nobel Madam Ahan Bari Prin Aroi Besaruk Phongkre amasung Ahan Ba Mazarun Bibi Memorial Senior Football Tournament 2024 Jiribamda hokre Haujik mapungoi ba pau tabirasi Adungai ingkum jalising amaga chamapan marputra mapan gi megi tang tara tereta Vishnupriya haiba phurup asigi mamangda natraga maningda Manipuri tappa yaroi haibagi damak amsuna luchingduna khoisauna raba miyamna maigi dagi haunaru batawdana Silchar gi DC office ta thomjilaktuna DC office amanga ta tokan kiba numit atubu amsuna chahi khudingi Manipuri Identity Day haiduna chahi gi pangthoktuna lakpagum ngarang megi tang tara tereta AMSU Central Committee na sinduna kunmanga suba Manipuri Identity Day Manipuri Boys Hostel Silcharda pangthokre Thauramda AMSU Central Committee gi Vice President Seram Parito na mipamapu oiki loinana Presidium member sing oina mathang sitna AMSU Central Committee gi advisor sing Kangabam Santi Kumar amadi Saikom Komlakanta AMSU Central Committee gi ex President Asangbam Biren amasung retired headmaster Borkhola Manipuri MA School Wangjam Brajabasina Thauram asigi Presidium member sing oina saruk yakhi Thauram horokpada matamadagi oja sing Imai Ben sing amadi ate thodok aduda saruk yakhiba athoba thobi kaya adugi maphamda maira amadi leisu katuna ikai khumna zakhi AMSU Central Committee gi Cultural Secretary Yumnam Albinana Taramna okpagi warol pikhi aduga nungi oiba warolna AMSU Central Committee gi AGS Phanjobam Indrajit na pikhi Thauramga mari leinana Bishojit Okram Lakikanta Nongpoklakpam Nandamohon na chingba miyoi singna wafam kaya thamki Aroibada AMSU Central Committee gi Finance Secretary Ahong Sangbam Rohanna Thagat wahai phongdokibaga loinana Thauromatu loisinki haina AMSU Central Committee gi Assistant General Secretary Phanjobam Indrajit na phongdorakle Osom Gona Parishad ki President oiramba Rangyadagi ahumlak MLA kakiba Assam gi hanagi mahima singgi mantri Thaneswar Boro masagi anaba manamaram oiraga ngarang ayuk Guwahati Medical College da laikhidre laikhidaba matamda masagi chahi marfutaruk sukre mahakna laikhidabada Mukhyamantri Dr. Himanta Biswa Sarmana awaba phongdokre Tha asigi tang 13 gi numidang pung 9 rom taba matamda mayumdagi thokiba Jiribam district ka yumthangnariba Tamenglong district ki Tausem subdivision ki Faitol village tagi Saigolen Singson Elias Bosco Singson apokpa Saikolet Singson chahi kunmathoi miyoi asigi asibakchang oina jiri turel gi maril oiriba muljol dagi phangle hairi Jiribam police ki team amana asibakchang adalo khatuna Jiribam hospital gi mirel sangda thamkhre hairi United Committee Manipur UCM Puthiba Welfare and Cultural Society amasung Berimura Manipuri Youth Association ahumna kusamna duna numit humni chupna megi tang 18 phawba pangthokadaba North East Cultural Exchange Program mari lenana Handloom gi mela hodokre ngarang megi tang 13 Bamutia Porgona gi manung chanbada Berimura Community Hall da Recreation Club ki President N Nicholas Datana tharomapu oiduna mela do hodokhi Thauramda UCM gi President Konthaujam Joy Chandrana Chief Guest aduga Oboynagar Puthiba Welfare and Cultural Society ki Secretary Sinam Deepak Kumar Teltola amasung Bamotia Gram Panchayat ki Pradhan T Niyoti Datta amasung Manju Bishas Lunana UCM gi Vice President YK Dhirensu Presidium Pambakta Lengsen ki Thoromadu da Social Activist Amadis Cultural Exchange Program ki Conveners oidiba Ketrimayum Dhanajitpu ikai khumna ki numit humni chupna chathakadaba mela asida Meitei gi nat ki oiba makal maka kaya gi firol amasung ate potlam kaya su yauri haina Agartala dagi phongba pawa sina hairi
Mainam Borod ki novel Madam Ahan Bari Print Aroi Basaruk Fongdokre Manipur Press Club ta Megi Tangtara Turuk ta Pangthokiba Lairik Fongbagi Thoromaduda Professor Nahakpam Aruna Devi Sagnairaba Playwright Moirangthem Inau amasung Prabhati College ki Associate Professor Maya Nepramna Mathangsina Chief Guest President amasung Guest of Honor oina Maya Tangbaleleng Sinki Oza Maya Nepramna Lariki maramda manung hutna nainabiki larigasi kumjali sing amaga chamapan marphuni panda ahan boy no phongki apa basingda yamna pamnaba Nobel amasu oiki thauramda Dr. Ngangom Ekasini Laisram Memo Public Library ki President Birchandra Filmmaker Osini Sharma amasung Kabi Chandramani na chingba miyosingna saruk yaki hairi Pasapuro ni iba merang higi pamanu masina ina yang mamaga tandage kasi na pasapuro di lupi ko karita sila yang makita na susupa bisa aman jadi aduga asai mako ini si nakshina biya nakshina rin tinabaya tinari adu sibagi matam dalay iba asai kalagpa ihugwa apa may basudi nagsiba pa adu mag yaw to rin wasak makakulpina ani yasi maragkan sa dipali na asai luhong gabi ako level lupi adu magkabuna pakal adu na ani yasi maragkan kay matanda ani yasi kaya pa ani yasi maragkan mod sandar pa ba mod sandar pa natin amanan sibani amanan apaman kabugi di apaman mangonda sa dipali mapagdili pambaya magpuni pamoy di jandi at selutun o iba kaya sinase dipali kaging kabuna pa adu na limana na say kabuna mangonda na ba magi o iba wakal da dipali si magi o ini hanya kangal dragasu magi o iba masak amas naksak pa na makoy niya siya matapoy Nobel anisi may naruraba, pajaruraba, matunda pajaribisi. Nusibagi siyamiba marisi hena mayay kahanaba oibra atunda di oirambayay aina imagine tawte kay no ko apa ko ay ko isu imagination ni rundu laybanina kay no Nobel ani makta layba ye benusiba se action bana ko silaga layba musiba All Jiribam Sports Association asinduna Jiribam Higher Secondary School gi sanabungda team kunitoy na sarukjaduna ahanba Mazarun Bibi Memorial Senior Football Tournament 2024 haunabi matungina All Jiribam Sports Association gi President M. Brajakanta Singna Chief Guest oiduna hodokre ngarang sanakiba ahanba match ta Jawol Club na RYC Ebu goal ani suino damai biki ani suba match ta LFC na Anandamoy Club goal taret manga damai biki Match sing asi Aziz Haider, Gerson Thik amadi KH Nilkamal Singh na conduct tobiki ngasi sanagadaba ahanba match nungtil gi pung ahumda KMYC ga K Khasi YC ga sanagani aduga nungtil gi pung marida KCK New Alipur ga Sonapur GPSA A ga sanagani ngarang haudokpagi thoramda All Jiribam Sports Association gi President M Prajakanta Singh S Maniton Singh Vice President amadi Donor Muhammad Dil Bahadur na mathangsit na Chief Guest President amadi Donor oina sarukjaki tournament asi Jiribam gi MLA Muhammad Asabuddin amadi mahaki machil manaw singna makhoi gi Lakhitrabi mama Mazarun Bibi ki mingda kachaba football tournament ne Nungairaba Pao Kasar Pulertolda Holistic Therapy Center ama hangduk chare yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagi tamak ngasimak lengsin birago
Senior Consultant Yoga, Acupressure and Physiotherapy, Specialist in Ortho and Neuropain, Dr. S. Chandrababu Singha, Holistic Therapy Center, Nilmohon Complex, near Muscle Gym, OB Road, Fullertol, Kasarasam. Nongmaijing natabada numit khudingi ayuki pung mapandagi numidangi pung teret pauba layengzari. Mobile number 8638078821 ne. Khanghanjaba ama Healthcare amadi Paramedical Science da University Grants Commission na sakhanglaba chahi amagi diploma, chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani. Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure. Healthcare ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chingba atenba matamgi oiba course ngi tamaktasu admission haujare. SMDEP Civil Hospital Silcharda practical tobagi khudong chaba su thanjari. Akupa marol gi damak Institute of Medical and Paramedical Science, Ismail Market, Central Road, Silcharda lengsimbirabu. Natraga mobile number 939573245 da pau phaunabiyo. Aroibada maroiba pau amukhanna AMSU Central Committee na kunmanga suba Manipuri Identity Day thauram pangthokre. Osong Gana Parishad ki President oiramba hanagi mahima singgi Mantri Thaneswar Boro laikhidre. Mayimdagi thokibadagi hanjilaktaba Saigolen Singsan gi asibakchang oina Jiri Tureldagi police na lokhotkre. North East Cultural Exchange Program gamari lenana Bamutiyada Handloom gi mela hodokre. Mainam Bhorot ki Nobel Madam Ahan Bari Brain Aroi Besaruk Phongkre amasung Ahan Ba Mazarun Bibi Memorial Senior Football Tournament 2024 Jiribamda Haukre. Lakhipuronline YouTube channel gi pau sandok chaba ngasigi oinadi matang asidaloi jare.